공장 장학까지 거의 아주 마치 가모이 총나 농아자가 가모이 총나 뛰는다 마야밀래 거의 엘렉산가 말이까 이솔레나데 앞에 하나 레이가 마팡 포가 담빠서 담보다 레한 집에 따라가지 하나 이 비반담 하나 앞에 뭐 찾아보기 말다 거의 공장 장생가니 Manipur thokliba irang asigi waroi sinama puraktriba fawba Lok Sabha gi mikhalda saru yaroi haina Moirang College Relief Camp ta changjafam lawduna laidibi Churachandpur Khuga Tampaktagi ningombam Ivesana phongdorakli Ivesana hai Manipur da haukiba chahi gi me ahum dagi horakliba irang asina mitem miyam kaya awaba phibam amada laidingai cherak asida taranipan suba Lok Sabha mikhal pangthoknaba hotnarakliba lenga ki thoksil yaningde thokliba lan asigi waroi sinama hana puraktuna tangdu leitaba lamdam ama hana ohenba Lana maram oiduna mayum makai maina tumna chakraba mayum makai leijadraba miyoi sing masagi maram damda halhanduna tangdu leitana leidaba matamda bot thadagani madu natrabadi bot thadaroi haina su phongdoki Laibam tabam tumam tabam khamdam marakide election ne hana tawakam matamda koi bot ki maramda koi kadichu nai taba akoi thamoi ji da pien da mayam dai bot ki maramda koi kadichu khangde thaju thadaro Kalamana Tadagani, Ukina, Kuyu, Vaya, the Bagimong, the Mai Tadora Tantura, Matam, the Boat, the Maruni, Haramoina, Botu, Kongan of the day, I think Kamoy Fung and Nuhatava, Kamon, Tienda, my ambulance, a quay election, the Malika, Isolate, a pay hala labor, Mapam, Tampa, Tampuda, Lehan Divatara, Hala, Yipim, Hana, a boat had a baby, my Kongan.